ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯤ ꯑꯃꯗꯤ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯏꯕ ꯑꯇꯦꯟꯕ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯒ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯗꯦꯔꯤꯛ ꯅꯥꯋꯩꯕꯝ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯄꯤꯕꯥꯁꯤꯡꯕꯨ ꯅꯤꯡꯉꯣꯜꯁꯤꯡꯅ ꯆꯥꯛꯀꯧꯗ꯭ꯔꯕꯗꯤ ꯐꯠꯇꯦ ꯍꯥꯏꯅꯈꯤꯕ ꯑꯗꯨꯗꯅꯤ ꯑꯩꯈꯣꯏꯁꯨ ꯏꯆꯦꯁꯤꯡꯅ ꯆꯥꯛꯀꯧꯏ ꯏꯆꯦ ꯑꯍꯟꯅ ꯍꯥꯟꯅ ꯀꯧꯕꯤ ꯏꯆꯦꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯂꯝꯁꯤꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯅꯔꯤꯕ ꯎꯆꯤꯋꯥꯗꯅꯤ ꯅꯨꯃꯤꯠꯇꯨ ꯏꯆꯦꯅ ꯆꯥꯛꯀꯧꯕ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝ ꯆꯠꯈꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯗꯒꯤ ꯆꯠꯄꯅꯤ ꯏꯆꯦꯒꯤ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯏꯕꯥꯏꯅꯗꯤ ꯍꯥꯏꯕꯅꯤ ꯅꯣꯏ ꯂꯩꯍꯟꯅꯤꯡꯗꯕꯗꯤ ꯅꯠꯇꯦ ꯂꯩꯔꯛ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯆꯠꯂꯒ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯗ ꯊꯦꯡꯅ ꯍꯜꯂꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯗ ꯅꯨꯄꯤ ꯑꯃꯅ ꯈꯥꯝꯃꯒ ꯀꯣꯏꯄꯨ ꯄꯨꯔꯒ ꯆꯦꯜꯂꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯂꯥꯏꯕꯛ ꯊꯤꯔꯕꯗꯤ ꯉꯥꯎꯔꯒ ꯁꯤꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤꯗ ꯏꯆꯦꯅꯕꯨꯗꯤ ꯏꯃꯥꯏꯄꯦꯝꯃ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯏꯄ꯭ꯋꯥ ꯑꯍꯨꯝꯗꯕꯨ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯖꯩ ꯃꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯍꯣꯏꯗ ꯏꯕꯥꯏ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯔꯤꯁꯤꯕꯨ ꯍꯥꯏꯕꯗꯨꯗ ꯏꯕꯥꯏꯅ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯅꯨꯄꯥ ꯃꯆꯥꯗꯕꯨ ꯀꯤꯕ ꯐꯥꯎꯅꯕ꯭ꯔꯅꯦ ꯐꯔꯦ ꯏꯆꯦꯟꯁꯤꯡꯅ ꯂꯩꯅꯤꯡꯕ ꯃꯇꯝꯗꯨ ꯐꯥꯎꯕ ꯂꯩꯌꯨ ꯑꯗꯣ ꯄꯪꯊꯦꯡꯗꯤ ꯊꯦꯡꯒꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯥꯏꯁꯨ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯏꯕꯥꯏ ꯍꯥꯏꯔꯒ ꯂꯩꯍꯧꯏ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯑꯇꯩ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯝꯗꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 5 ꯇꯥꯈꯤ ꯅꯨꯃꯤꯗꯥꯡ ꯇꯥꯔꯛꯄꯗꯒꯤ ꯏꯆꯦ ꯏꯕꯥꯏꯅꯁꯨ ꯊꯦꯡꯂꯦ ꯆꯠꯂꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯣ ꯄꯜꯁꯔꯗ ꯂꯥꯛꯄꯅꯤ ꯍꯥꯟꯅꯗꯒꯤ ꯒꯥꯔꯤ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯉꯥꯏꯍꯥꯛ ꯊꯧꯅꯔꯨꯗ꯭ꯔꯕꯗꯤ ꯍꯦꯛꯇ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯈꯪꯉꯤ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩꯅ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯌꯦꯡꯕꯗ ꯍꯧ ꯌꯥꯗ꯭ꯔꯦ ꯃꯌꯥꯝꯁꯨ ꯉꯛꯅꯔꯛꯏ ꯃꯁꯤꯒꯤ ꯒꯥꯔꯤꯁꯦ ꯄꯨꯡ ꯈꯔ ꯊꯧꯅꯔꯨꯗ꯭ꯔꯕꯗꯤ ꯍꯦꯛꯇ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯐꯅ ꯀꯨꯏꯅ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯑꯌꯨꯛꯇꯒꯤ ꯆꯠꯂꯒ ꯏꯆꯦ ꯍꯣꯏꯗ ꯒꯥꯔꯤ ꯑꯗꯣ ꯀꯨꯏꯅ ꯈꯥꯝꯕ ꯑꯗꯨꯗ ꯄꯨꯡ ꯆꯥꯎꯔꯥꯛꯅ 9 ꯂꯣꯝꯒꯤ ꯆꯥꯡꯗ ꯈꯥꯝꯃꯒ ꯊꯝꯃꯤ ꯃꯔꯝꯁꯤꯅ ꯍꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯏꯕꯥꯏꯅ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯊꯦꯡꯕꯁꯨ ꯌꯥꯗꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯋꯥꯛꯁꯣꯞ ꯇꯧꯕ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯃꯥ ꯀꯧꯒꯦ ꯃꯌꯨꯝꯗ ꯂꯩꯔꯝꯃꯗꯤ ꯑꯩ ꯂꯧꯔꯨꯒꯦ ꯋꯥꯛꯁꯣꯞꯇ ꯂꯩꯔꯝꯃꯒꯅ ꯋꯥꯛꯁꯣꯞꯇ ꯆꯠꯂꯁꯤ ꯍꯥꯏꯅ ꯀꯣꯜ ꯇꯧꯈꯤ ꯀꯣꯜ ꯄꯥꯏꯔꯛꯑꯒ ꯏꯕꯥꯏꯅ ꯏꯇꯥꯎ ꯉꯁꯤꯗꯣ ꯆꯥꯛꯀꯧꯕꯒꯤ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯃꯌꯨꯝꯗꯒꯤ ꯃꯤ ꯂꯥꯛꯏ ꯃꯣꯏ ꯍꯧꯖꯤꯛ ꯍꯟꯗꯣꯏ ꯇꯧꯔꯤ ꯑꯗꯨꯗ ꯃꯣꯏꯒꯤ ꯒꯥꯔꯤꯗꯣ ꯂꯩꯅꯥꯒ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ ꯀꯨꯏꯅꯒ ꯈꯥꯝꯃꯨꯔꯕꯗꯤ ꯍꯦꯛꯇ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯗ ꯃꯥꯜꯂꯦ ꯑꯗꯨꯗ ꯏꯇꯥꯎꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯣꯅ ꯍꯥꯏꯕꯅꯤꯗ ꯏꯇꯥꯎ ꯑꯁꯣꯝꯅ ꯍꯥꯏꯔꯨꯕꯗ ꯋꯥꯛꯁꯣꯞ ꯇꯧꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯏꯇꯥꯎ ꯅꯪ ꯁꯥꯎꯔꯅꯨ ꯑꯩ ꯉꯁꯤꯗꯤ ꯍꯛꯆꯥꯡ ꯉꯝꯗꯗꯅ ꯀꯣꯛꯀ ꯆꯤꯛꯄꯅꯦ ꯌꯨꯝꯗ ꯂꯩꯔꯦ ꯋꯥꯛꯁꯣꯞꯁꯨ ꯆꯠꯇ꯭ꯔꯦ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯏꯕꯥꯏꯅ ꯏꯇꯥꯎ ꯅꯪ ꯍꯛꯆꯥꯡꯕꯨꯗꯤ ꯉꯝꯃꯝꯃꯣꯏ ꯑꯗꯣ ꯉꯁꯤꯗꯤ ꯑꯝꯇꯪꯗꯤ ꯏꯇꯥꯎꯅ ꯌꯦꯡꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯏꯇꯥꯎꯅ ꯂꯥꯛꯄ ꯉꯝꯃꯣꯏ ꯍꯥꯏꯔꯁꯨ ꯑꯩ ꯌꯨꯝꯗ ꯂꯧꯕ ꯂꯥꯛꯆꯒꯦ ꯏꯇꯥꯎ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯃꯁꯤꯗꯒꯤ ꯋꯥꯛꯁꯣꯞ ꯇꯧꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯅ ꯐꯔꯦ ꯌꯨꯝꯗ ꯒꯥꯔꯤꯁꯨ ꯂꯩꯇꯦ ꯏꯇꯥꯎꯅ ꯍꯦꯛ ꯂꯧꯕ ꯂꯥꯛꯄꯤꯔꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯀꯣꯜꯁꯨ ꯊꯝꯅꯈꯤ ꯏꯕꯥꯏꯅ ꯂꯧꯕ ꯆꯠꯈꯤ ꯃꯁꯤꯗꯒꯤ ꯋꯥꯛꯁꯣꯞ ꯅꯨꯄꯥꯗꯣ ꯂꯥꯛꯂꯦ ꯑꯁꯨꯝꯃꯥꯏꯅ ꯑꯁꯨꯝ ꯇꯧꯔꯤꯉꯩ ꯄꯨꯡꯗꯤ 5:30 ꯇꯥꯈꯤ ꯏꯕꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯜꯁꯔꯁꯤꯔꯥ ꯌꯥꯗ꯭ꯔꯤꯁꯦ ꯍꯪꯉꯛꯏ ꯑꯩꯅ ꯑꯧ ꯃꯥꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯥꯅ ꯁ꯭ꯇꯥꯔꯠ ꯌꯥꯗꯕ ꯈꯛꯇꯔꯥ ꯑꯇꯩꯗꯤ ꯀꯩꯝ ꯇꯧꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯑꯇꯩꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯁ꯭ꯇꯥꯔꯠ ꯈꯛꯇꯅꯤ ꯍꯧꯗꯕ ꯍꯥꯏꯅ ꯈꯨꯝꯈꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯐꯔꯦꯗ ꯁ꯭ꯇꯥꯔꯠ ꯈꯛꯇ ꯑꯣꯏꯔꯕꯗꯤ ꯌꯥꯝꯅ ꯂꯥꯏꯈ꯭ꯔꯕꯅꯤꯗ ꯍꯥꯏꯔꯒ ꯁꯦꯝꯃꯤ ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯗꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯆꯨꯝꯂꯦ ꯒꯥꯔꯤ ꯁꯦꯝꯂꯤꯉꯩ ꯄꯨꯡ 6 ꯇꯥꯈ꯭ꯔꯦ ꯒꯥꯔꯤꯁꯨ ꯁꯦꯝꯕ ꯂꯣꯏꯔꯦ ꯃꯁꯤꯗꯒꯤ ꯏꯕꯥꯏꯅ ꯒꯥꯔꯤꯁꯨ ꯁꯦꯝꯕ ꯂꯣꯏꯔꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯁꯤ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯃꯈꯣꯏ ꯍꯥꯟꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄꯤꯔꯨꯔꯁꯤ ꯑꯗꯨꯒ ꯏꯇꯥꯎꯒꯤ ꯁꯦꯜꯁꯨ ꯄꯤꯔꯒꯦ ꯑꯩ ꯌꯨꯝ ꯐꯥꯎꯕ ꯑꯃꯨꯛ ꯊꯤꯟꯖꯒꯦ ꯏꯇꯥꯎ ꯍꯥꯏꯈꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯍꯣꯏꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤꯗꯤ ꯍꯥꯏꯅꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯏ ꯏꯕꯥꯏꯒ ꯏꯆꯦꯒꯅꯁꯨ ꯆꯠꯂꯣ ꯑꯩꯈꯣꯏꯁꯨ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯒ ꯂꯩꯍꯧꯔꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯥꯛꯂꯦ ꯒꯥꯔꯤ ꯍꯦꯛ ꯊꯧꯔꯛꯄꯒꯗꯤ
ꯄꯨꯡ 6 ꯃꯈꯥꯏ ꯇꯥꯒꯗꯕ ꯃꯤꯅꯤꯠ 2-3 ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯃꯈꯣꯏꯒꯤ ꯂꯝꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤꯗꯤ ꯐꯅꯌꯥꯝꯅ ꯑꯗꯨꯝ ꯁꯥꯡꯅ ꯂꯥꯞꯅꯩ ꯀꯤꯂꯣꯃꯤꯇꯔ ꯆꯞ ꯆꯥꯕꯗꯤ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯤ ꯑꯁꯨꯝ ꯊꯣꯔꯛꯄꯗ ꯃꯤ ꯐꯅꯌꯥꯝꯅ ꯎꯔꯝꯕꯅꯤ ꯑꯗꯨꯕꯨ ꯎꯃꯪꯗꯧꯅ ꯇꯧꯕꯃꯛꯇꯤ ꯅꯠꯇꯕ ꯎ ꯉꯥꯛꯇ ꯍꯧꯖꯤꯜꯂꯒ ꯂꯩꯕ ꯂꯝꯕꯤ ꯃꯇꯦꯛ ꯑꯗꯣ ꯌꯧꯔꯦ ꯉꯁꯥꯏꯗꯤ ꯉꯜꯂꯤꯕꯅꯤꯔ ꯀꯩꯅꯣ ꯃꯤ ꯑꯗꯨꯝ ꯆꯠꯍꯧꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒ ꯇꯥꯔꯦ ꯃꯤꯁꯨ ꯆꯠꯂꯝꯗꯕ ꯑꯗꯨꯗ ꯏꯁꯥꯗ ꯀꯩꯅꯣꯃꯗꯤ ꯐꯥꯎꯏ ꯃꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯈꯔ ꯊꯧꯔꯒ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯑꯃ ꯂꯩ ꯃꯁꯤꯒꯤ ꯂꯝꯂꯣꯡꯁꯤꯗꯅꯤ ꯋꯥꯏꯇꯤꯡ ꯁꯦꯠꯁꯤꯅ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯂꯝꯂꯣꯡ 3 ꯑꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯒꯤ ꯌꯦꯠꯂꯣꯝꯗ ꯆꯠꯂꯒꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯣꯏꯔꯣꯝꯗ ꯆꯠꯂꯒꯗꯤ ꯀꯔꯤ ꯂꯝ ꯇꯥꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯖꯗ꯭ꯔꯤ ꯂꯝꯕꯤ ꯑꯃꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯧꯔꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤꯅꯤ ꯍꯟꯅ ꯌꯦꯡꯗꯨꯅ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯁꯤꯗꯕꯨ ꯂꯥꯟꯊꯣꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯑꯗꯨꯃꯛ ꯊꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯑꯩꯈꯣꯏꯁꯨ ꯄꯨꯡꯉꯛ ꯉꯛꯏ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯀꯣꯛꯇꯁꯨ ꯈꯔ ꯉꯧꯏ ꯃꯥꯅ ꯒꯥꯔꯤ ꯈꯥꯝꯃꯛꯈꯤ ꯑꯩꯈꯣꯏ ꯈꯥꯝꯗꯤ ꯌꯥꯝꯅ ꯈꯥꯝꯅꯤꯡꯗ꯭ꯔꯕꯅꯤ ꯑꯗꯨꯗ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯈꯥꯝꯈꯤꯕꯅꯤ ꯑꯍꯜ ꯑꯗꯣ ꯀꯩꯊꯦꯜ ꯀꯥꯔꯨꯕꯗꯤ ꯃꯥꯜꯂꯤ ꯄꯣꯂꯥꯡ ꯑꯃꯁꯨ ꯄꯥꯏ ꯉꯥꯔꯣꯕꯥꯛ ꯑꯃꯁꯨ ꯄꯥꯏꯔꯝꯃꯤ ꯒꯥꯔꯤ ꯈꯥꯝꯃꯕ ꯃꯇꯨꯡ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯏꯁꯨꯁꯥ ꯅꯣꯏꯕꯨ ꯀꯥꯏꯗ ꯆꯠꯂꯨꯕꯅꯣ ꯍꯥꯏꯅ ꯍꯪꯉꯛꯏ ꯑꯩꯈꯣꯏ ꯏꯉꯛ ꯉꯛꯅ ꯑꯕꯣꯛ ꯑꯩꯈꯣꯏ ꯏꯆꯦꯅ ꯆꯥꯛ ꯀꯧꯕꯒꯤ ꯆꯠꯂꯨꯕꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯃꯥꯅ ꯀꯔꯤꯅꯣ ꯅꯨꯄꯥꯁꯨ ꯆꯥꯛ ꯀꯧꯅꯕ꯭ꯔꯣ ꯍꯧꯖꯤꯛꯁꯤꯕꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯨ ꯍꯥꯏꯕꯒ ꯅꯪꯗꯤ ꯃꯥꯅ ꯃꯤꯑꯣꯏꯕꯁꯦ ꯉꯁꯤꯗꯤ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯦꯀꯣ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯑꯩꯈꯣꯏꯅꯒ ꯁꯥꯒꯠꯂꯒ ꯍꯥꯏꯕ ꯅꯠꯆꯗꯦ ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯇꯥꯕꯗ ꯏꯁꯥꯗ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯀꯔꯤꯅꯣ ꯏꯕꯣꯛꯇꯤ ꯃꯤ ꯅꯠꯇ꯭ꯔꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯋꯥ ꯉꯥꯡꯕꯗꯒ ꯇꯥꯏꯕꯪ ꯃꯤ ꯌꯥꯝꯅ ꯄꯜꯂꯤꯁꯦ ꯑꯁꯤ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯃꯥꯅ ꯑꯃꯨꯛ ꯍꯥ ꯑꯩꯕꯣ ꯍꯥꯏꯔꯒ ꯑꯃꯨꯛ ꯅꯣꯛꯂꯛꯏ ꯑꯩꯈꯣꯏ ꯁꯨꯝ ꯀꯤꯕ ꯍꯦꯜꯂꯛꯄꯗꯒꯤ ꯑꯕꯣꯛ ꯑꯩꯈꯣꯏ ꯊꯦꯡꯉꯦ ꯆꯠꯂꯝꯃꯒꯦ ꯑꯩꯕꯣꯛ ꯑꯁꯨꯝ ꯂꯩꯕꯤꯍꯧꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯕꯒ ꯃꯥꯅ ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯣ ꯌꯥꯝꯅ ꯊꯦꯡꯉꯕꯅꯦ ꯑꯕꯣꯛꯇꯤ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯏꯁꯨꯁꯤꯡꯅ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯝꯃꯨ ꯍꯥꯏꯔꯛꯏ ꯑꯩꯈꯣই ꯆꯤꯡꯗꯤ ꯌꯥꯝꯅ ꯆꯤꯡꯅꯕꯅꯤ ꯃꯁꯤꯗ ꯑꯩꯅ ꯑꯕꯣꯛꯇꯤ ꯀꯗꯥꯏꯗꯒꯤꯅꯣ ꯁꯤꯗꯒꯤ ꯀꯌꯥꯝꯅ ꯂꯥꯞꯄꯤꯕ ꯍꯪꯉꯨꯕꯗ ꯃꯥꯅ ꯌꯦ ꯌꯥꯝꯅ ꯂꯥꯞꯇ꯭ꯔꯦꯗ ꯁꯤꯒꯤ ꯑꯣꯏꯔꯣꯝꯒꯤ ꯂꯝꯕꯤꯁꯤꯗ ꯈꯔ ꯊꯧꯔꯒ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯕꯅꯤ ꯑꯗꯨ ꯌꯧꯔꯕꯗꯤ ꯌꯨꯝꯁꯨ ꯌꯧꯔꯦꯗ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯏꯉꯛ ꯉꯛꯅ ꯇꯨꯃꯤꯟ ꯂꯩꯅꯔꯒ ꯌꯦꯡꯅꯩ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯏꯁꯨꯁꯥ ꯅꯣꯏꯕꯨ ꯇꯜꯂꯕꯅꯦ ꯑꯕꯣꯛꯁꯤ ꯆꯠꯄꯁꯨ ꯏꯉꯝ ꯉꯝꯗ꯭ꯔꯦ ꯅꯣꯏꯗ ꯊꯤꯜꯂꯝꯃꯨ ꯁꯨꯝ ꯍꯥꯏꯕ ꯋꯥꯅꯤꯗ इशु नखोइबु नोइबु तल्लब्राने हाइरई मसिदा अइखोइना तंदेदा अबोक हाइना हाइबदा मंगाई गारीदा काखलक्के तौई मसिदा अइना अबो अमतंग आइबिखो अइना थिनगदब नत्ते हाइरुबदा कादे काखलक्त्रै अखोइ अहुम मरिगेनरई नंग थिलुरो हाइदुना मसिदा अइना दा नंगना अहन्नी नंगना ओइना अबोकसे थिनबिरुरो हाइखी मसिदा माना अमुक इनाउदो वनसिन्दुना इनाउतोन नंगना ख्वाइदिगे अंगांगनी नंगना ओइना थिनबिरुरो हाइखी माना अमुक अइंगोंदा वनसिन्दुना नंग ओइना थिलुरो नंगा नत्रो अबोकसे थिनगेना ngasai हाइखिबदो हाइरई मसिदा अइखोइ दाना अमुक मतेंग पांगसिलक्पगुम होइदा नंगना सु ngasai थिनबिगे हाइगिबदुबो हाइरगा नंग थिलुरो हाइदुना अइना ओइना थिनबा ताखी मसिदगे अइना अबो काखलओ अइ खरा थुना थिलमगे थिंगे हाइरगा माबु काखल हल्ली मतमसिददि ngasai इचेगा इबाइगना हाइरको वफमसिंगदो काउरो हाइना इंजलक्पदगी काउथोखिबगुम तवी मोइना हाइरखिबदु अतै मीना गाड़ी खामक अबदी खामु अदुगा ngasai lamlong ohum phangba waiting set aduda mi ama hektana khamlakpa taragati noi khamunuko hairakhibani mase aikhoi kana amatana ningsingkhidi nautonga aikhoi dagadu waiting set adudagi khara chathoklaga lehowi aboktu kakhalaklaga aisu gari thobam thokpa thauruga sum lai thauna aina abok nangi yumdi kadai waidano sap sabi hairu khara kanna thoge thingi tobani pungse pungte ka minute kun tare amukta hairo hairubada ngasai tapna ngangam ba do aina hangubadudadi mana nangi thobam thopdo adum thau yorukan da hairaki hairaga mana thokpa murum solakhi ai mihunga mata yautri aina abok
nang amta tumina leibiyu ai gari thoba ngamdre haibada mana karimata khumamdana tumina leikhi madudagi ai kharadi phai asum thorakpana lampak khara chawba ama lei pukri achawba ama su lei pukri atuki hek manakta mi poloi pham mang ama su lei lampak ka se hek jawbaka mana khamo yare yum yore hairaga kumki aina karino abok sidadi yum so mata leite lampak achawba sida kadai dagi yum no hangubada mana thokpa karimta hairam tabi kumtharaga lampak lomda tapna asum chatki mang adusu lambi asidagi uri mana asum chatkibado ai ngai hakti yengi mana chatkibado ai imagine uhori bani atei dadi chatte mang leiba aduki lambi aduda sumna chatki masidagi ai isa pakhatpa hemalakpataki gari aroi peta yangna thoruga laklei asum thorokpana ngasai ki waiting set adusu yauri mabani su phammaga lerami aina yauraga gari khami makoina karino asok yamna kuisibo nang kai da purage haidi masida aina yare satong o yum joraga loi hairage asomna haibetagi mabani su gari da tongakli aikoi ahum gari do thoraga gari mutta tawdebida lakli pung mapan tadore yum jori sat gari thauchalaga yumda satchangi mabani na yum manungda changge tawi aina ngaikho sangkhiganu ngaikho ai ima thokhallake hairaga aina ima haiduna ima bu kawi ima ga babaga do taraduna pulap tholai ima ga babaga na ngasana na khoi thiba lakpa yarabani hairaki ngasai aikhoida lakpada ima na kol torokpani aikhoina lae lambi da gari yadadana layure haibadagi makhoina su hoi lao hairaga kol thamna khibani aina imada khojulekham hana puthor u ima hairubata imana hai kaigi khojulekham no makhena yare se kheto u hairaga makhet piri maduda aina siyaroi dathuna puthor u khojulekham do asi haibadagi imana karinune isa yai mananga si khojulekham da adum hairisibo masi kenuma toramani hairaga ngangaga lei maduda aina thuna puthor u haibadagi imado sangkhri aduga khojulekham do puthor masitigi aikoi pulap okthok yumda changlai asomna aikoi pulap laiminari maruda aikoi imungi mi amana kari tawrege ibungo hangakpada aina ngasidi ai kenoma tawi ima yamna ngakpa thodok ama thengnai minadi thajaroi haiki maruda imana mine thajadrabasu imana thajagani isagi wabo hairi aina ima ngasido ngasai halakpada isiga ibainagadi hairakpani sidagi sum thauraga khara sukpa lamlong ahum phangba ama leibani waiting set ama su leibani atai maphamdadi mine gari khamakpada adum khamu adubu haidu waiting set asidagi mine gari khamlaklabadi nakhoi khamunuko hairakhibani adubu aikoi maphamdo loina kaunakhi aikoina adum khanghaudana gari thorokpada ngasai waiting set adudagi ahal oirabi hanubi ama khamakhi aikoi kaimta khandana khamubani mana thilamu haibadagi aina thinki aina gari asum thorokpada lampak achauba ma leirami pukri achauba ma su leirami pukri asigi manakta yamna nakna mi poloi pham mang ama su lei hariba mapham masai jawbaga mana gari khamo hairakhi aina khamki mana kayamta hairamdana manglomgi lambi tuda sumna chakhi adu ubadagi ai mihun su khadrabani pakhatpana hemankhibana mitagi pisu tarakhi aina kapna gari kanna thorokhi mabani gi manak jawraga aina kapadu ubada mabani na nangdi kadai da purure haidana karimna reine aduda aina yare satlao yumda hairaga yumda laisini asumna hairubata imato yamna pakhatli hairi maruda aikoina kem taroida ima karisu khalunu haiki maduda imana hai kaige khalodoribano mangilaina isabu chiluraga nang chiluriba ahal hanubido manglai soidana oiramgani hairki masidagi imana ngasiti tummo hayeng hek nonganbaga imaga noi ahumga khangabokta amaiba amalei magi manakta chatlaga khoirumusi hairaga tumnari nongalaga khangabokta chatlaga lai khoirumuri jantra amamam su piri aikhoi ahum su pulap oja amaiba aduda khoirummaga halakhi asumna kaisu thudokpadi tawrakhidrei numitugi thodokto ningsinglubada ngasisu isada swai lawba adumak phawri
ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯂꯝꯗꯤ ꯂꯣꯠꯁꯤꯟꯖꯔꯒꯦ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ 2021ꯒꯤ ꯕꯥꯏꯕꯥꯏ ꯅꯨꯃꯤꯠꯅꯤ ꯅꯨꯡꯊꯤꯜ ꯑꯗꯨꯋꯥꯏꯗꯒꯤ ꯄꯨꯟꯁꯤ ꯑꯗꯨꯒ ꯅ꯭ꯌꯨ ꯏꯌꯔ ꯌꯥꯎꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯄꯨꯂꯞ ꯆꯠꯂꯤ ꯑꯩꯈꯣꯏ ꯐꯖꯅ ꯄꯨꯟꯕ ꯑꯩꯈꯣꯏ ꯇꯔꯨꯛꯅꯤ ꯅꯨꯡꯊꯤꯜꯗꯒꯤ ꯂꯥꯡꯕ ꯍꯧꯔꯦ ꯏꯃꯥꯟꯅꯕ ꯍꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯍꯣꯏ ꯂꯩꯇꯦ ꯑꯗꯨꯅ ꯃꯈꯣꯏꯗ ꯇꯧꯕꯅꯤ ꯉꯥꯅꯨ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯉꯥꯅꯨ ꯁꯦꯝꯕ ꯍꯧꯔꯦ ꯑꯩꯅ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯍꯥꯏ ꯉꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕꯁꯤ ꯑꯅꯤ ꯁꯨꯗ꯭ꯔꯦꯍꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯐꯥꯒꯤ ꯑꯣꯏ ꯀꯔꯤ ꯑꯣꯏꯅ ꯍꯥꯏꯔꯛꯑꯝꯃꯤ ꯆꯍꯤ ꯍꯧꯔꯛꯄꯗꯅꯦ ꯉꯥꯅꯨ ꯆꯥꯗꯣꯏꯁꯦ ꯗꯁꯥꯅ ꯗꯁꯥ ꯄꯥꯡꯗꯕꯅꯦ ꯆꯤꯡꯈꯩ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨꯅ ꯐꯨꯔꯛꯑꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 11 ꯀꯥꯔꯤ ꯑꯗꯨꯅ ꯃꯤ ꯌꯥꯝꯅ ꯈꯟꯅꯔꯛꯏ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯃꯈꯣꯏꯁꯨ ꯑꯃꯅꯤ ꯑꯩꯅ ꯑꯃꯨꯛ ꯍꯥꯏ ꯇꯥꯅꯤꯡꯗꯦꯍꯦ ꯕꯤꯠ ꯍꯥꯠꯄ ꯊꯕꯛ ꯍꯣꯏ ꯈꯔꯗꯤ ꯇꯧꯕꯅꯦ ꯃꯈꯣꯏꯁꯨ ꯑꯗꯣ ꯑꯩꯒꯤꯗꯤ ꯅꯣꯏ ꯂꯩꯁꯤꯗꯤ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤꯟꯅꯩ ꯉꯥꯅꯨ ꯁꯦꯝꯕ ꯂꯣꯏꯔꯦ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯕꯁꯨ ꯂꯣꯏꯔꯦ ꯊꯣꯡꯕ ꯍꯧꯔꯛꯄ ꯇꯥꯏꯃꯤꯡꯗ ꯑꯩꯒ ꯍꯦꯅꯔꯤꯒ ꯈꯨꯟꯗ ꯆꯪꯗꯨꯅ ꯍꯤꯗꯥꯛ ꯐꯨꯜ 3 ꯂꯧꯔꯛꯏ ꯍꯦꯅꯔꯤꯅ ꯍꯥꯏꯔꯛꯏ ꯌꯥꯝꯃꯟꯗ꯭ꯔꯣ ꯑꯩꯅ ꯈꯔꯨꯡꯅꯦ ꯈꯔꯨꯡ ꯀꯩꯝ ꯈꯜꯂꯨꯅꯨ ꯀꯣꯟꯕꯨ ꯀꯣꯟꯅꯔꯣꯏ ꯍꯦꯅꯔꯤꯅ ꯍꯣꯏꯗꯥ ꯂꯧꯁꯤꯜꯂꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯄꯣꯠ ꯄꯨꯔꯒ ꯂꯥꯛꯏ ꯑꯩꯈꯣꯏ ꯂꯥꯡꯕ ꯌꯥꯕ ꯂꯥꯡꯂꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯛꯄ ꯉꯥꯏꯔꯒ ꯄꯨꯟꯅ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯂꯥꯎꯕ ꯂꯣꯏꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯃꯗꯨꯗ ꯏꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯑꯣ ꯏꯕꯨꯡꯉꯣ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯗ ꯍꯜꯂꯁꯦ ꯍꯥꯏꯔꯤ ꯃꯈꯣꯏꯁꯨ ꯍꯜꯂꯁꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯥꯏꯅꯔꯤ ꯌꯥꯝꯅ ꯏꯪꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯒꯥꯔꯤ ꯊꯧ ꯍꯥꯏꯕ ꯀꯅꯥꯃꯠꯇꯅ ꯌꯥꯅꯗ꯭ꯔꯤ ꯑꯩꯈꯣꯏꯁꯨ ꯐꯔꯦ ꯊꯅꯝꯃꯁꯤ ꯍꯥꯏꯅ ꯊꯅꯝꯂꯤ ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯑꯁꯤ ꯍꯥꯏꯅꯗꯨꯅ ꯈꯣꯡꯅ ꯊꯣꯛꯂꯛꯂꯝꯃꯤ ꯉꯁꯥꯏ ꯏꯃꯥꯟꯅꯕꯅ ꯍꯥꯏꯕ ꯑꯗꯣ ꯆꯤꯟꯗꯨꯡ ꯏꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯆꯤꯡꯈꯩ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯣ ꯊꯦꯡꯅꯔꯤ ꯑꯩꯈꯣꯏꯗꯤ ꯌꯨ ꯈꯔ ꯊꯛꯈꯤꯕꯅ ꯉꯥꯎꯔꯤ ꯃꯈꯣꯏꯗꯤ ꯊꯛꯇꯕ ꯃꯥꯜꯂꯤ ꯂꯝꯄꯥꯛ ꯃꯌꯥꯗ ꯍꯦꯅꯔꯤꯗꯣ ꯃꯈꯣꯏꯅ ꯄꯥꯏꯔꯒ ꯆꯤꯡꯁꯤꯟꯈꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯉꯥꯎꯔꯤ ꯇꯧꯔꯤ ꯑꯩꯈꯣꯏꯅ ꯈꯔ ꯐꯨꯔꯕꯁꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯐꯖꯅ ꯐꯨꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯑꯩ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯑꯩꯈꯣꯏ ꯀꯥꯡꯕꯨ 5ꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛꯇꯅꯤ ꯒ꯭ꯌꯥꯟ ꯇꯥꯍꯧꯕ ꯑꯇꯩꯗꯤ ꯌꯨ ꯉꯥꯎꯕꯣꯏ ꯋꯥꯕꯣꯏ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯅꯥꯀꯟꯗꯅ ꯐꯣꯟ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯐꯣꯟꯗ ꯌꯦꯡꯂꯨꯕꯗ ꯏꯃꯥꯒꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩ ꯀꯣꯜꯗꯣ ꯁꯠ ꯄꯥꯏꯈꯠꯂꯤ ꯏꯃꯥꯅ ꯋꯥ ꯉꯥꯡꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯜꯂꯤ ꯏꯃꯥ ꯁꯣꯝꯗ ꯐꯔꯛ ꯑꯃ ꯇꯥꯔꯦ ꯑꯗꯨꯒꯤꯅꯦ ꯂꯥꯛꯑꯒꯅꯤ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯍꯦꯅꯔꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯩꯁꯨ ꯕꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦ ꯀꯣꯜꯁꯨ ꯊꯝꯈ꯭ꯔꯦ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯇꯥꯗꯨꯅ ꯂꯩꯔꯦ ꯑꯩꯅ ꯍꯧꯒꯠꯂꯣ ꯚꯥꯏ ꯍꯧꯒꯠꯂꯣ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯏ ꯏꯃꯥꯟꯅꯕ ꯑꯃꯅ ꯋꯥꯡꯕ ꯍꯦꯅꯔꯤꯗꯤ ꯍꯥꯏꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯑꯩꯁꯨ ꯅꯤꯡꯁꯤꯡꯂꯛꯑꯝꯃꯤ ꯑꯩꯅ ꯑꯁꯤ ꯕꯣꯔꯣꯏ ꯃꯅꯥꯛꯇ ꯆꯪꯈꯤꯕꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯒꯤ ꯐ꯭ꯂꯥꯛꯁ ꯊꯥꯟꯗꯨꯅ ꯊꯤꯔꯤ ꯃꯗꯨꯗ ꯍꯦꯅꯔꯤꯗꯣ ꯇꯥꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯑꯩꯅ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯦꯅꯔꯤꯒꯤ ꯕꯕꯥꯗ ꯀꯣꯜ ꯇꯧꯈ꯭ꯔꯦ ꯑꯆꯧꯕ ꯒꯥꯔꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯕꯕꯥꯗ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗꯣꯛꯈꯤꯗꯦ ꯑꯩꯈꯣꯏ ꯍꯦꯅꯔꯤꯅ ꯒ꯭ꯌꯥꯟ ꯂꯥꯛꯅꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯒ꯭ꯌꯥꯟꯗꯤ ꯑꯗꯨꯃꯛ ꯂꯥꯛꯂꯝꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯍꯦꯅꯔꯤꯒꯤ ꯕꯕꯥꯁꯨ ꯂꯥꯛꯂꯦ ꯍꯦꯅꯔꯤꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯉꯛꯅ ꯍꯪꯂꯛꯏ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯋꯥꯡꯕ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯕꯕꯥ ꯌꯨꯝꯗ ꯆꯠꯂꯁꯤ ꯑꯗꯨꯒ ꯅꯆꯥꯅ ꯍꯥꯏꯖꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯒꯥꯔꯤꯗ ꯍꯦꯅꯔꯤꯕꯨ ꯊꯥꯡꯒꯠꯂꯒ ꯑꯩꯈꯣꯏꯁꯨ ꯀꯥꯈꯠꯅꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯅꯗꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯔꯦ ꯍꯦꯅꯔꯤꯗꯣ ꯐꯃꯨꯡꯗ ꯄꯨꯁꯤꯜꯂꯤ ꯑꯗꯨꯒ ꯑꯩꯅ ꯕꯕꯥꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯤ ꯃꯗꯨꯗ ꯍꯦꯅꯔꯤꯒꯤ ꯕꯕꯥꯅ ꯑꯗꯨ ꯑꯉꯥꯡ ꯑꯣꯏꯅ ꯌꯨ ꯊꯛꯏꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯈꯔ ꯉꯥꯡꯈꯤ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯅꯕ ꯍꯥꯏ ꯑꯗꯨꯕꯨ ꯕꯕꯥꯅ ꯗꯣꯛꯇꯔꯅ ꯌꯥꯔꯣꯏ ꯅꯣꯡꯉꯥꯜꯂꯒ ꯑꯃꯥꯏꯕ ꯀꯧꯁꯤ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯁꯤ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯑꯩꯒꯤ ꯕꯕꯥꯗ ꯀꯣꯜ ꯇꯧꯔꯤ ꯑꯗꯨꯒ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯇꯝꯂꯤ ꯕꯕꯥꯅꯁꯨ ꯈꯔ ꯉꯥꯡꯂꯛꯏ ꯃꯗꯨꯗ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯩꯕꯨ ꯉꯁꯤꯒꯤꯗꯤ ꯍꯦꯅꯔꯤ ꯍꯣꯏꯗ ꯂꯩꯔꯣ ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯜꯕꯒ ꯕꯕꯥꯁꯨ ꯂꯥꯛꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦꯅꯔꯤꯅ ꯒ꯭ꯌꯥꯟ ꯁꯨꯡꯇꯥ ꯇꯥꯔꯛꯇꯅ ꯑꯍꯤꯡ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒ ꯍꯦꯅꯔꯤꯒꯤ ꯕꯕꯥꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ
ꯑꯩꯒꯤ ꯕꯕꯥꯁꯨ ꯂꯥꯛꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯦꯅꯔꯤꯒꯤ ꯕꯕꯥꯗꯣ ꯑꯃꯥꯏꯕ ꯄꯨꯔꯒ ꯂꯥꯛꯏ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤꯅꯣ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯑꯉꯥꯡꯁꯦ ꯂꯥꯏ ꯑꯣꯛꯅꯔꯦꯅꯦ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯤꯡ ꯂꯦꯛꯂꯨꯕ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯃꯁꯤꯗꯒꯤ ꯂꯥꯏꯒꯤ ꯆꯥꯛꯊꯥꯛ ꯇꯝꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯦꯅꯔꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯗꯣꯛꯎꯔꯅꯨ ꯃꯔꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯍꯥꯏꯔꯛꯈꯤ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 4:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯍꯦꯅꯔꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯥꯅ ꯇꯝꯕꯗ ꯑꯩꯒ ꯃꯄꯥꯟ ꯊꯣꯛꯄ ꯆꯠꯂꯨꯕꯅꯤ ꯑꯗꯨꯒ ꯕꯣꯔꯣꯏ ꯃꯈꯣꯡ ꯌꯧꯔꯛꯄꯗꯗꯤ ꯑꯩ ꯂꯩꯔꯝꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯑꯗꯣ ꯂꯥꯟꯕꯗ ꯇꯨ ꯆꯨꯡꯕ ꯑꯀꯤꯕ ꯐꯥꯎꯕ ꯍꯩꯅꯗꯕ ꯀꯌꯥ ꯑꯃ ꯍꯛꯆꯥꯡꯗ ꯐꯥꯎꯔꯤ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯩ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 9 ꯀꯥꯔꯤ ꯋꯥꯔꯤ ꯑꯁꯤ 2022ꯒꯤ ꯂꯝꯇꯥ ꯊꯥꯡꯖ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯇ ꯊꯣꯛꯈꯤꯕꯅꯤ ꯑꯩꯒꯤ ꯃꯤꯡ ꯄ꯭ꯔꯁꯥꯟꯇ ꯀꯧꯖꯩ ꯑꯩꯒꯤ ꯁ꯭ꯀꯨꯜꯅ ꯅꯣꯡꯄꯣꯛ ꯃꯍꯩꯀꯣꯜꯗ ꯇꯝꯃꯤ ꯄ꯭ꯔꯁꯥꯟꯇ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯑꯃꯗꯤ ꯁꯥꯟꯅꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯖꯩ ꯅꯣꯡꯃ ꯑꯩꯒ ꯏꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯕ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯆꯠꯂꯤ ꯃꯗꯨꯗ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯃꯗꯨꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯆꯂꯥꯝꯕꯅ ꯚꯥꯏ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕ ꯆꯠꯇꯣꯏꯁꯦ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯑꯩꯅ ꯚꯥꯏ ꯁꯤꯡꯖꯃꯩꯗ ꯂꯝꯄꯥꯛ ꯑꯆꯧꯕ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯗ ꯆꯠꯇꯣꯏꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤ ꯃꯆꯥ ꯄꯨꯊꯣꯛꯅꯔꯒ ꯑꯩꯈꯣꯏ ꯆꯠꯄ ꯍꯧꯏ ꯃꯗꯨꯗ ꯗꯤꯄꯛꯅ ꯑꯩꯒꯤ ꯇꯨꯡꯂꯣꯝꯗ ꯇꯣꯡꯉꯤ ꯑꯗꯨꯗ ꯗꯤꯄꯛꯅ ꯚꯥꯏ ꯌꯥꯝꯅ ꯊꯦꯡꯉꯗꯤ ꯍꯜꯂꯛꯀꯨꯝꯁꯤꯀꯣ ꯃꯗꯨꯗ ꯑꯩꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯊꯧꯏ ꯍꯧꯖꯤꯛ ꯂꯝꯄꯥꯛ ꯑꯗꯨ ꯌꯧꯔꯦ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯃꯔꯗꯤꯄꯥꯎꯅ ꯄꯣꯔꯛꯄ ꯑꯆꯥꯄꯣꯠ ꯄꯨꯊꯣꯛꯇꯨꯅ ꯆꯥꯃꯤꯟꯅꯈꯤ ꯃꯗꯨꯗ ꯑꯩꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯤ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯁꯥꯎꯂꯤꯟ ꯀꯣꯡꯐꯨ ꯋꯨꯁꯨꯅꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯁꯥꯟꯅꯔꯨꯕꯒꯤ ꯋꯥꯔꯗꯨꯅ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯁꯥꯟꯅꯕ ꯍꯧꯏ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯀꯤ ꯃꯤ ꯈꯔ ꯂꯝꯄꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯗ ꯈꯟꯅꯕ ꯍꯧꯔꯛꯏ ꯃꯗꯨꯗ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯒꯦꯡ ꯁꯥꯕ ꯀꯥꯡꯕꯨꯒ ꯐꯨꯅꯔꯝꯃꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯣ ꯁꯥꯎꯔꯒ ꯑꯩꯈꯣꯏꯗ ꯈꯥꯅ ꯌꯦꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯗꯨꯗ ꯗꯤꯄꯛꯅ ꯚꯥꯏ ꯉꯁꯤ ꯂꯝꯇꯥ ꯊꯥꯡꯖꯒ ꯑꯣꯏꯕꯅꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯔꯛꯏ ꯑꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯑꯗꯨꯗꯤ ꯌꯨꯝ ꯌꯧꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯧꯒꯦ ꯍꯦꯛ ꯇꯧꯕꯒ ꯒꯥꯔꯤ ꯑꯗꯣ ꯅꯨꯡꯁꯤꯠ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯑꯩꯅ ꯀꯅꯥꯅꯅꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠ ꯊꯥꯗꯣꯛꯑꯝꯃꯤꯁꯤꯅ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯗꯨꯗ ꯆꯂꯥꯝꯕꯅ ꯚꯥꯏ ꯌꯥꯔꯦꯁꯦ ꯁ꯭ꯋꯥꯏꯗ ꯅꯨꯡꯁꯤꯠ ꯍꯥꯟꯐꯝ ꯊꯤꯔꯨꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯊꯤꯕ ꯆꯠꯂꯤ ꯄꯨꯡꯁꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯤ ꯄꯨꯡ 7 ꯇꯥꯒꯗꯧꯔꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯀꯣꯜ ꯂꯥꯛꯈꯤ ꯑꯗꯨꯗ ꯑꯩꯅ ꯀꯅꯥꯅꯣ ꯌꯦꯡꯉꯨꯕꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯄ꯭ꯔꯤꯇꯤ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗ ꯏꯆꯦꯅ ꯅꯣꯏ ꯌꯨꯝꯗ ꯍꯜꯂꯛꯈꯤꯔꯣꯏꯗ꯭ꯔꯣ ꯍꯥꯏꯔꯛꯏ ꯑꯗꯨꯗ ꯑꯩꯅ ꯍꯣꯏ ꯏꯆꯦ ꯑꯩꯈꯣꯏ ꯍꯜꯂꯛꯀꯦ ꯇꯧꯔꯤꯌꯦ ꯒꯥꯔꯤ ꯅꯨꯡꯁꯤꯠ ꯌꯥꯎꯔꯝꯗꯗꯅ ꯍꯥꯟꯒꯦ ꯇꯧꯔꯤ ꯃꯁꯤ ꯍꯥꯜꯂꯒ ꯑꯩ ꯂꯥꯛꯑꯒꯦ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯃꯤ ꯃꯗꯨꯗ ꯅꯨꯡꯁꯤꯠ ꯍꯥꯟꯐꯝ ꯑꯗꯣ ꯌꯧꯔꯦ ꯒꯥꯔꯤ ꯅꯨꯡꯁꯤꯠ ꯑꯗꯨꯁꯨ ꯍꯥꯜꯂꯤ ꯃꯗꯨꯗ ꯑꯩꯅ ꯈꯜꯂꯤ ꯃꯁꯤ ꯉꯁꯥꯏ ꯑꯩꯈꯣꯏꯗ ꯈꯠꯅꯕ ꯍꯧꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯈꯟꯈꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯛꯏ ꯃꯗꯨꯗ ꯑꯩꯗꯤ ꯂꯝꯇꯥ ꯊꯥꯡꯖꯒ ꯑꯣꯏꯕꯅꯤꯅ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯔꯤ ꯃꯗꯨꯗ ꯗꯦꯈꯟꯅ ꯚꯥꯏ ꯄ꯭ꯔꯁꯥꯟꯇ ꯒꯥꯔꯤꯗꯣ ꯌꯨꯝ ꯌꯧꯅꯕ ꯀꯟꯅ ꯊꯧꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯒꯥꯔꯤ ꯑꯗꯣ ꯀꯟꯅ ꯊꯧꯕ ꯍꯧꯔꯛꯈꯤ ꯄꯨꯡꯁꯨ 10 ꯇꯥꯗꯧꯔꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯧꯔꯛꯄꯅ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯂꯝꯕꯤ ꯑꯗꯣ ꯌꯧꯔꯤ ꯃꯗꯨꯗ ꯑꯩꯅ ꯂꯥꯛꯄꯅ ꯃꯤ ꯃꯨꯁꯨꯛ ꯃꯨꯕ ꯋꯥꯡ ꯆꯥꯎꯔꯕ ꯍꯨꯏꯔ ꯃꯤꯔ ꯈꯪꯗꯕ 3ꯈꯛ ꯂꯝꯂꯣꯡ 3 ꯐꯥꯡꯕꯗ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯒꯤ ꯆꯥꯛꯊꯥꯛ ꯊꯥꯗꯣꯛꯂꯝꯕꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯆꯥꯔꯒ ꯂꯩꯕꯗꯣ ꯑꯩꯅ ꯎꯔꯝꯃꯤ ꯃꯗꯨꯗ ꯑꯩꯅ ꯚꯥꯏ ꯁꯣꯃꯄꯥꯁꯦ ꯆꯠꯂꯒꯨꯝꯁꯦ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯅꯥꯀꯟ ꯑꯃꯗ ꯒꯥꯔꯤ ꯊꯧꯕ ꯍꯧꯏ ꯃꯗꯨꯗ ꯑꯕꯤꯅꯥꯁꯅ ꯒꯥꯔꯤꯒꯤ ꯃꯩ ꯊꯥꯟꯕꯗ ꯂꯥꯞꯇꯛꯅ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯂꯝꯕꯤꯒꯤ ꯃꯝꯂꯤ ꯇꯧꯕ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯑꯗꯨꯒꯤ ꯂꯝꯕꯤ ꯃꯇꯥꯏꯗ ꯂꯦꯞꯄꯒ ꯑꯩꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯃꯗꯨ ꯎꯕꯗ ꯑꯩꯈꯣꯏꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ ꯑꯗꯨꯗ ꯑꯩꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯂꯥꯏ ꯑꯣꯛꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯑꯩꯅ ꯏꯁꯣꯔꯕꯨ ꯅꯤꯡꯕ ꯍꯧꯔꯛꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯣ ꯑꯃꯨꯛ ꯆꯥꯈꯤꯗ꯭ꯔꯤ ꯑꯩꯅ ꯁ꯭ꯇꯥꯔꯠ ꯇꯧꯔꯁꯨ ꯌꯥꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯥꯏꯗ ꯁꯣꯏꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯉꯩ
ꯑꯩꯈꯣꯏꯒꯤ ꯇꯨꯡꯂꯣꯝꯗ ꯂꯥꯞꯇꯛꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯋꯥꯔꯤ ꯁꯥꯔꯒ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯇꯥꯈꯤ ꯑꯃꯗꯤ ꯑꯩꯈꯣꯏꯗ ꯅꯨꯀꯨꯞ ꯂꯩꯉꯣꯏ ꯆꯥꯏꯁꯤꯜꯂꯛꯄꯗꯧꯅ ꯏꯁꯥꯗ ꯐꯥꯎꯈꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯃꯤꯅ ꯆꯦꯟꯕꯒꯤ ꯃꯈꯣꯟ ꯀꯤꯔꯕ ꯀꯌꯥꯁꯦ ꯇꯧꯔꯛꯈꯤ ꯃꯗꯨꯗ ꯀꯤꯅ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯈꯤ ꯍꯟꯗꯛꯇꯤ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯍꯧꯔꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯛꯈꯤ ꯃꯗꯨꯗ ꯑꯩꯅ ꯒꯥꯔꯤꯒꯤ ꯁꯥꯏꯠ ꯒ꯭ꯂꯥꯁꯇ ꯌꯦꯡꯂꯨꯕꯗ ꯃꯨꯁꯨꯛ ꯃꯨꯕ ꯃꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯋꯥꯡ ꯆꯥꯎꯔꯕ ꯃꯌꯥꯝ ꯑꯃ ꯇꯥꯟꯅꯔꯛꯄꯗꯣ ꯎꯈꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅꯗꯤ ꯎꯕ ꯅꯠꯇꯦ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯗꯣ ꯌꯥꯡꯅ ꯊꯧꯔꯛꯈꯤ ꯃꯁꯤꯗꯒꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯕꯤꯅꯥꯁꯅ ꯚꯥꯏ ꯃꯌꯥꯝ ꯃꯇꯝꯁꯦ ꯊꯦꯡꯉꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯦꯛꯂꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯁꯨ ꯊꯕꯛ ꯑꯃꯒꯤ ꯗ꯭ꯌꯨꯇꯤ ꯆꯠꯈꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯣ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯑꯕꯤꯅꯥꯁꯀꯤ ꯌꯨꯝ ꯌꯧꯔꯤ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯨꯁꯨꯛ ꯃꯨꯕ ꯃꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯀꯤꯗꯨꯅ ꯀꯟꯅ ꯂꯥꯎꯈꯤ ꯃꯗꯨꯗ ꯃꯨꯁꯨꯛ ꯃꯨꯕ ꯑꯗꯨꯅ ꯍꯣꯏ ꯑꯩ ꯁ꯭ꯌꯥꯝ ꯁꯨꯟꯗꯔꯅꯤꯅꯦ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯅ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯁꯤꯜꯂꯒ ꯌꯦꯡꯉꯤ ꯃꯗꯨꯗ ꯁ꯭ꯌꯥꯝ ꯁꯨꯟꯗꯔ ꯑꯣꯏꯔꯝꯃꯤ ꯑꯩ ꯀꯤꯕ ꯈꯔꯗꯤ ꯐꯔꯤ ꯃꯗꯨꯗ ꯖꯣꯟꯁꯟꯅ ꯚꯥꯏ ꯅꯪ ꯃꯇꯝ ꯆꯥꯗꯅ ꯐꯥꯒꯤ ꯇꯧꯏꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯅꯣꯛꯃꯤꯟꯅꯔꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯆꯥꯛ ꯑꯗꯣ ꯄꯔꯞ ꯆꯥꯊꯣꯛꯇꯨꯅ ꯇꯨꯝꯅꯅꯕ ꯁꯦꯝ ꯁꯥꯏ ꯑꯩ ꯑꯃꯗꯤ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯌꯨꯝꯗ ꯉꯁꯤꯗꯤ ꯏꯃꯥꯟꯅꯕꯒꯤꯗ ꯑꯍꯤꯡ ꯂꯦꯛꯂꯛꯂꯅꯤ ꯍꯥꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯨꯝꯅꯅꯕ ꯁꯦꯝ ꯁꯥꯔꯤꯉꯩ ꯑꯩꯈꯣꯏꯅ ꯇꯨꯝꯒꯦ ꯍꯦꯛ ꯇꯧꯕꯒ ꯌꯦꯅꯈꯥꯗ ꯃꯤ ꯆꯠꯄꯒꯤ ꯃꯈꯣꯟ ꯑꯃꯗꯤ ꯃꯤ ꯑꯅꯤꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯟ ꯃꯤ ꯆꯦꯟꯕꯒꯤ ꯃꯈꯣꯟ ꯑꯃꯗꯤ ꯌꯨꯝꯊꯛꯇ ꯃꯤ ꯆꯠꯄ ꯑꯃꯗꯤ ꯄꯨꯡꯖꯥꯟ ꯊꯤꯟꯕꯒꯤ ꯃꯈꯣꯟ ꯀꯤꯔꯕ ꯀꯌꯥꯁꯦ ꯇꯧꯔꯛꯈꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯍꯌꯦꯡ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯀꯤꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯔꯤ ꯇꯝꯅꯕꯒꯤ ꯃꯈꯣꯟꯗꯨꯅ ꯑꯩ ꯇꯨꯝꯊꯕ ꯁꯨꯌꯥ ꯌꯥꯔꯝꯗꯦ ꯃꯗꯨꯗ ꯑꯩꯅ ꯊꯦꯝꯃꯒ ꯇꯨꯝꯊꯩ ꯃꯁꯤꯗꯒꯤ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯉꯥꯜꯂꯤ ꯑꯩꯈꯣꯏ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯕ ꯆꯠꯈꯤ ꯍꯧꯖꯤꯛ ꯑꯃꯥꯏꯕ ꯑꯗꯣ ꯄꯣꯔꯛꯂꯤ ꯃꯗꯨꯗ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯣꯔꯛꯇꯨꯅ ꯑꯃꯥꯏꯕꯗ ꯄꯤꯔꯤ ꯑꯗꯨꯗ ꯑꯃꯥꯏꯕꯅ ꯅꯣꯏꯅ ꯉꯔꯥꯡ ꯊꯦꯡꯅꯔꯛꯄꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯇꯝꯃꯨ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯅ ꯇꯝꯃꯤ ꯃꯗꯨꯗ ꯁꯨꯈꯦꯟꯅ ꯚꯥꯏ ꯁ꯭ꯌꯥꯝ ꯁꯨꯟꯗꯔꯗꯤ ꯍꯥꯏꯔꯒ ꯔꯣꯅꯥꯜꯗꯣꯅ ꯀꯧꯕ ꯆꯠꯄꯗ ꯁ꯭ꯌꯥꯝ ꯁꯨꯟꯗꯔꯗꯤ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯀꯤꯡ ꯀꯣꯡ ꯍꯥꯏꯔꯤꯕ ꯁꯤꯅꯦꯃꯥ ꯑꯗꯣ ꯌꯦꯡꯉꯒ ꯂꯩꯔꯝꯂꯤ ꯃꯗꯨꯗ ꯖꯣꯟꯁꯟꯅ ꯊꯤꯅ ꯆꯩꯔꯝꯃꯤ ꯑꯗꯨꯗ ꯃꯥꯏꯕꯅ ꯌꯥꯔꯦ ꯑꯩ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯑꯒꯦ ꯍꯥꯏꯔꯒ ꯈꯣꯏꯔꯝꯃꯤ ꯃꯗꯨꯗ ꯑꯃꯥꯏꯕꯅ ꯑꯩꯈꯣꯏꯗ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯩꯈꯣꯏꯗ ꯏꯁꯤꯡ ꯆꯥꯏꯔꯛꯏ ꯑꯗꯨꯗ ꯑꯃꯥꯏꯕꯅ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯌꯦꯡꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯉꯔꯥꯡ ꯀꯗꯥꯏꯗ ꯆꯠꯂꯨꯏ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯆꯠꯂꯥꯝꯕꯅ ꯑꯣꯖꯥ ꯃꯥꯏꯕ ꯉꯔꯥꯡ ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯆꯠꯂꯨꯕꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯃꯤ ꯈꯔꯒ ꯈꯠꯅꯕꯗꯒꯤ ꯁꯥꯎꯗꯨꯅ ꯃꯣꯏꯅ ꯒꯥꯔꯤ ꯅꯨꯡꯁꯤꯠ ꯊꯥꯗꯣꯛꯑꯝꯃꯤꯅꯤ ꯃꯗꯨꯗ ꯃꯤꯔꯗꯨ ꯄꯥꯎꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯗꯤ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄꯗꯣ ꯂꯥꯏ ꯑꯝꯇ ꯈꯣꯏꯔꯝ ꯊꯣꯛꯄꯤꯌꯨꯕ ꯍꯥꯏꯈꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯏꯅ ꯉꯔꯥꯡ ꯊꯦꯡꯅꯔꯛꯄꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯅꯦ ꯁꯥꯔꯣꯏ ꯉꯔꯣꯏ ꯂꯌꯥꯝ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯀꯩꯁꯨ ꯀꯤꯔꯨꯅꯨꯗ ꯏꯆꯥꯁꯤꯡꯁꯤꯗꯤ ꯀꯀꯥ ꯇꯧꯒꯦ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯍꯥꯏꯔꯒ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯏ ꯃꯗꯨꯗ ꯑꯃꯥꯏꯕꯅ ꯌꯦꯟ ꯑꯃꯨꯕ ꯑꯃ ꯄꯣꯔꯛꯎ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯌꯦꯟ ꯑꯃꯨꯕ ꯑꯃ ꯄꯣꯔꯛꯏ ꯃꯗꯨꯗ ꯑꯃꯥꯏꯕꯅ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯌꯦꯟ ꯑꯗꯣ ꯃꯀꯣꯛ ꯀꯛꯊꯠꯇꯨꯅ ꯌꯦꯟ ꯑꯗꯣ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯗ ꯑꯃꯥꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯗꯁꯥ ꯄꯥꯡꯗꯦ ꯍꯌꯦꯡꯈꯩꯗꯤ ꯑꯊꯦꯡ ꯑꯃꯝꯗ ꯆꯠꯂꯨꯔꯅꯨꯀꯣ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯣ ꯆꯠꯈꯤ ꯃꯗꯨꯗ ꯉꯔꯥꯡ ꯈꯠꯅꯈꯤꯕ ꯃꯤ ꯃꯔꯤ ꯑꯗꯣ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯃꯆꯦꯗ ꯇꯥꯛꯊꯣꯛꯄꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯊꯤꯅ ꯆꯩꯈꯤ ꯃꯗꯨꯗ ꯅꯨꯄꯥ ꯃꯔꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯆꯪꯁꯤꯜꯂꯛꯂꯒ ꯈꯨꯠ ꯊꯥꯒꯦ ꯇꯧꯔꯛꯏ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯊꯤꯅ ꯆꯩꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯅ ꯍꯌꯦꯡꯈꯩꯗꯤ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯣꯏꯅ ꯇꯤꯟꯅꯔꯤ ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯤ ꯑꯩꯈꯣꯏꯗ ꯑꯌꯦꯠꯄ ꯄꯤꯔꯝꯕ ꯑꯗꯨꯁꯨ ꯄꯤꯈꯤꯗ꯭ꯔꯦ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯣꯏꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ